Guys, okay, how's it? Hane tayo. What you're Welcome to Japan. You're Date 17 ko. 17 din ko. Ahanba siyam na matam mangla na mudi mangphong na ko. Guys, okay, hero ni you're ado hojik mo khara waram mani khange do nai kem hangara khara bijera interview tor se ga hojik ki wena dai kem hara ge ga. Okay. Wi-Fi do di kap thok ra ko. Sidagi pung ani makhai. Oh, penong chang ga ni ko. Kilometer sani chahum na dai leira. IUJ about 4 hours. Kilometer 253 to the traffic jam masi chuti ni no ko jam kha lei gani aduna adum potha gyan tan cha je yaina. Rồi có em dùng ai với tay mình này hỏi đấy chứ làm bao nhiêu lần qua rồi cái for với tay mình cái nội nhiều quá nice quay hojik IUJ campus IUJ entrance cái mong cái lấy đấy đó check in tour rồi asom dormitory na asom lấy đấy nhiều quá aduga manung da kai lấy cái đó sila cái này sila entrance lấy na main entrance aduga asom na library aduga teachers professor mayam gi quarter asom lấy aduga dormitory sina tanda sidai urise energy center aduga dormitory su leire somna kan loina okay let's go okay pati sinu loe ba si thara yam tri ko okay it's the tree Sina Robinson ki room ni. Som de ko. Mấy thằng đó. Ding sẽ các bạn tôi kia này cái room gì. Phải em sau tôi chỉ có SD ở xong cái tôi nó sau kia này. Xin washroom đây. Trộm tộc xí lo. Ma'am, I mean nearest since may dagi ne. Ay je IUJ Japan da master MBA da tau pagi lap ne. Ado hojipuk lap gi je ya nuai gi journey je wa gi. Flight tung da gi hor ga flight je ahing gi flight na tum ba je Nang pung teruk undang. Nang wan pung teruk tadi nuan bagi apa gi si Pung teruk ada jauh raya. Japan ni pung teruk tayok pa. Aduna dum undang je ahing tien gre dum flight da keno telang na. Ado as moi gi keno di service ti amna nuai. Flight ke dum ha ga dum Jabi pizza Jabagi Takpagi to adu noi adu khwai dagi dang he Japan hek ta ba ko ubada adagi namon kai phoi kamai toi as ahamba ubada yamsu pumingjida nuai ba rauba adu amuksum yum tha do la pai ji lam na la pani nuai to ju dum poe adum ado mixed feeling nai ta ya hamon da te adagi bamang se hi dagi ko hek lak bagi mayam process kai to wisdom mayam ama sum ke mayam mis thing na mani khale adu ngasi smai na nangi nang ni khanjaba nangi mangla na smai mak phang no sida kana kana da dagi ke no to ningi ai gi pai han han da ai gi koi ma ba mateng yam na pangbi gi adum ai gi apam da lambi da chatna ba na adum simbi gi apam ba u adum ngamni hai di chatlo hai na adagi adu chatna ba da ai khoi gi daras na adum si gi lambi pibi rakhi adagi ai gi luan tambi gi ba misrina adum adagi imana wa singna adum puning thawat pi gi hai ta aduna adum mating de adum nuai na adum mayam support tau gi la ga yor khi ban adum
ꯑꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯏꯝꯄꯣꯁꯦꯁꯟ ꯇꯧꯀꯥꯟꯗ ꯄꯥꯕꯨꯡꯁꯨ ꯂꯥꯛꯈꯤꯀꯣ ꯂꯥꯛꯈꯤ ꯑꯗꯨꯝ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯇꯞꯅ ꯇꯞꯅ ꯄ꯭ꯔꯣꯁꯦꯁ ꯀꯩꯅꯣꯁꯦ ꯇꯧꯔꯛꯄꯁꯤꯅ ꯎꯆꯤꯟꯅꯥꯆꯤꯟ ꯀꯣ ꯃꯔꯛꯇ ꯍꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯦ ꯈꯔ ꯇꯧꯕ ꯈꯔꯁꯨ ꯌꯥꯎꯔꯦꯀꯣ ꯉꯔꯥꯡ ꯈꯛꯇꯣ ꯍꯦꯛꯇ ꯀꯣꯚꯤꯗꯀꯤ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯩꯅꯣ ꯇꯧꯗꯦꯅ ꯇꯧꯔꯛꯄꯗꯣ ꯁꯤ ꯌꯧꯔꯀꯥꯟꯗ ꯑꯦꯄ꯭ꯔꯨቭ ꯈꯔ ꯇꯧꯔꯛꯇꯕꯗꯣ ꯃꯣꯏꯅ ꯑꯩꯒꯤꯗꯗꯤ ꯀꯩꯝ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯈꯔꯗꯤ ꯊꯣꯛꯀꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯝ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯝ ꯌꯥꯝ ꯑꯗꯨꯝ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯑꯗꯣ ꯇꯣꯀꯤꯌꯣꯗꯒꯤꯅ ꯁꯤꯐꯥꯎ ꯂꯥꯛꯑꯦꯕꯀꯣ ꯐꯥꯎꯔꯒ ꯑꯗꯣ ꯀꯩꯅꯣꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯁ꯭ꯋꯥꯏꯁꯤꯅ ꯀꯃꯥꯏ ꯈꯦꯠꯅꯕ ꯎꯏ ꯇꯣꯀꯤꯌꯣ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗꯗꯤ ꯑꯁ ꯕꯤꯜꯗꯤꯡ ꯑꯁꯦ ꯑꯋꯥꯡ ꯑꯋꯥꯡ ꯉꯥꯛꯇ ꯑꯁ ꯑꯗꯩ ꯂꯝꯕꯤꯁꯦ ꯅꯥꯜꯂꯦ ꯃꯣꯏꯗꯤ ꯑꯃꯣꯠꯄꯁꯦ ꯎꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯒꯥꯔꯤꯒꯤ ꯊꯧꯕ ꯈꯣꯠꯄꯒꯤ ꯁꯤꯁꯇꯦꯝ ꯗꯦꯜꯂꯤꯔꯣꯝꯗꯒꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯈꯦꯠꯅꯕ ꯎꯏ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄꯒ ꯌꯥꯝ ꯆꯦꯟꯖꯁꯦ ꯂꯩꯌꯦ ꯐꯖꯅ ꯑꯗꯨ ꯑꯐꯕꯔꯣꯝꯗꯅꯤꯀꯣ ꯆꯦꯟꯖꯁꯦ ꯑꯗꯣ ꯀꯟꯇ꯭ꯔꯤ ꯁꯥꯏꯠꯂꯣꯝ ꯌꯧꯔꯛꯄꯗꯗꯤ ꯈꯤꯇꯪ ꯁꯤꯅꯔꯤ ꯀꯩꯀꯥꯁꯦ ꯃꯅꯤꯄꯨꯔꯗꯤ ꯃꯥꯜꯂꯒ ꯈꯤꯇꯪ ꯅꯥꯜꯂꯒ ꯃꯤ ꯆꯠꯇꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯣ ꯌꯥꯝꯗꯤ ꯇ꯭ꯔꯤꯞꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯃꯔꯛꯇ ꯑꯗꯨꯝ ꯀꯟꯚꯤꯅꯤꯌꯟꯁ ꯃꯣꯏꯒꯤ ꯚꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯁ ꯃꯈꯟ ꯃꯈꯟ ꯑꯗꯨꯝ ꯋꯥꯈꯜꯅ ꯐꯣꯇꯣꯗ ꯎꯕꯗ ꯑꯗꯨꯝ ꯃꯤꯠꯅ ꯎꯔꯛꯄꯗ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯝ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯐꯥꯎꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇ ꯌꯧꯔꯛꯑꯕꯅꯤ ꯁꯤꯗꯒꯤꯗꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯗꯁꯨ ꯅꯪꯒꯤ ꯁꯦꯅꯤꯌꯔ ꯑꯗꯩ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯀꯣꯟꯅ ꯑꯩꯗꯁꯨ ꯁꯨꯇꯤ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯅ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯑꯉꯝꯕ ꯑꯗꯩ ꯀꯣꯏꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯃꯇꯦꯡ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯟꯕꯗꯨꯃ ꯇꯧꯔꯛꯑꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀோ ꯍꯌꯦꯡ ꯁꯤꯗꯒꯤꯗꯤ ꯉꯁꯤꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯒꯤ ꯀꯃꯥꯏ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯂꯩ ꯃꯌꯥꯝꯗ ꯃꯌꯥꯝꯗ ꯍꯥꯏꯒꯗꯕꯕꯨ ꯆꯠꯅꯤꯡꯉꯗꯤ ꯍꯦꯛꯇ ꯁꯤꯜꯂꯣ ꯁꯤꯅꯤ ꯅꯨꯡꯉꯥꯏꯌꯦ ꯁꯤꯅꯦ ꯑꯗꯨꯝ ꯀꯩꯁꯨ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯤꯇꯪ ꯍꯣꯠꯅꯕꯝꯗꯤ ꯆꯪꯉꯤꯀꯣ ꯈꯤꯇꯪ ꯍꯣꯠꯅꯕ ꯆꯪꯉꯤ ꯑꯗꯒꯤ ꯏꯁꯥꯒꯤ ꯈꯔ ꯆꯦꯟꯖꯕ ꯑꯃ ꯆꯪꯉꯦ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯑꯩꯒꯤꯗꯤ ꯒꯥꯏꯗꯇꯪ ꯇꯧꯕ ꯈꯛꯇꯅꯤ ꯇꯧꯒꯦꯅ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯂꯦꯞꯄ ꯑꯃ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯅꯤ ꯊꯣꯛꯄ ꯌꯥꯗꯦꯕ ꯇꯧꯒꯦꯅ ꯂꯦꯞꯄꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯑꯃ ꯈꯔ ꯆꯪꯉꯦ ꯈꯤꯇꯪ ꯋꯤꯜ ꯄꯥꯋꯔ ꯑꯃ ꯆꯪꯉꯦ ꯑꯗꯨꯃ ꯉꯥꯏꯔꯦ ꯑꯗꯣ ꯂꯥꯛꯑꯗꯤ ꯀꯩꯁꯨ ꯔꯤꯒ꯭ꯔꯦꯠꯇꯤ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯣꯀꯦ ꯐꯔꯦ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯍꯣꯠꯅꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯃꯤꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛ ꯖꯄꯥꯟꯁꯤꯗ ꯅꯤꯒꯥꯇꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯤ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯂꯩꯗꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯗꯨꯁꯨ ꯀꯩꯅꯣꯁꯨ ꯔꯣꯕꯤꯟꯁꯟꯗ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯃꯨꯛ ꯍꯪꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯕꯤꯟꯁꯟ ꯏꯔꯤꯜꯕꯨꯡ ꯃꯆꯥꯗꯒꯤ ꯑꯩꯅ ꯖꯄꯥꯟꯗ IUJꯒꯤꯗ ꯀꯩꯅꯣ ꯃꯥꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯇ ꯃꯥꯁꯇꯔ ꯇꯧꯕ ꯑꯗꯣ ꯉꯁꯤ ꯖꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏꯗꯤ ꯑꯍꯥꯟꯕꯅꯤꯀꯣ ꯄꯨꯟꯁꯤꯒꯤꯗꯣ ꯑꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯩꯉꯣꯟꯗ ꯖꯄꯥꯟꯁꯤꯗ ꯗꯔꯥꯁ ꯂꯥꯛꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯑꯩꯈꯣꯏ ꯇꯞ ꯇꯞꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯩꯅ ꯌꯨꯝ ꯊꯣꯛꯂꯛꯄ ꯃꯃꯥꯡꯗꯁꯨ ꯎꯅꯔꯝꯃꯦ ꯑꯩꯅ ꯖꯄꯥꯟꯗ ꯊꯦꯡꯅꯔꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯟꯕ ꯂꯥꯡ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯀꯩꯀꯩ ꯐꯥꯎꯋꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯖꯄꯥꯟ ꯍꯦꯛ ꯌꯧꯔꯛꯄꯁꯦ ꯐꯥꯎꯕ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝ ꯖꯄꯥꯟꯁꯦ ꯏꯁꯥꯒꯤ ꯁꯨꯝ ꯄꯥꯝꯖꯔꯛꯄꯅꯤꯅꯀꯣ ꯁꯨꯝ ꯏꯁꯥꯅ ꯆꯦꯟꯕ ꯈꯣꯠꯄ ꯇꯧꯔꯒ ꯐꯪꯕꯁꯦ ꯂꯥꯛꯄ ꯐꯪꯕꯁꯦ ꯊꯥꯖꯗꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯁꯨꯝ ꯖꯄꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤ ꯁꯨꯝ ꯈꯜꯂꯝꯕꯗꯣ ꯑꯣꯏꯔꯛꯄꯗோ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯏꯁꯥꯗ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕ ꯁꯨꯝ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯅ ꯍꯣꯠꯅꯔꯛꯏꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯛꯇ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯗꯥꯕꯣꯕꯨ ꯍꯣꯏ ꯑꯗꯩ ꯃꯤꯁꯨꯅꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯦꯕ ꯑꯗꯣ ꯑꯅꯝꯕꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯐꯣꯔꯠꯇꯣ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯐꯣꯔꯠꯇꯣ ꯈꯔ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯑꯗꯒꯤ ꯅꯣꯏꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯉꯝꯕ ꯑꯉꯝꯕ ꯍꯣꯠꯅꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯣꯏ ꯁꯤꯗꯤ ꯉꯁꯤ ꯌꯧꯔꯛꯑꯦ ꯁꯤꯗꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯌꯥꯝ ꯇꯧꯗꯧꯕ ꯀꯩꯗꯧꯕ ꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯅꯦ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯂꯝꯕꯤꯗꯨꯃ ꯍꯥꯏꯗꯤ ꯅꯪ ꯖꯄꯥꯟ ꯆꯠꯅꯤꯡꯕ ꯂꯥꯛꯄꯗꯨꯒꯤ ꯑꯩꯈoi ꯃꯌꯥꯝ ꯆꯪꯗꯅ ꯁꯤ ꯌꯧꯔꯛꯑꯃꯤꯅ ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯃꯁꯛ ꯀꯩꯅꯣ ꯇꯥꯛꯄ ꯂꯩꯗꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯕꯕꯥ ꯍꯥꯏꯗꯤ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯂꯩꯗꯅ ꯃꯣꯏꯒꯤꯁꯨ ꯃꯪꯐꯥꯎ ꯅꯪꯒꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯕꯤꯔꯃꯤꯅ ꯃꯣꯏꯒꯤ ꯑꯃꯨꯛ ꯇꯧꯕꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯀꯦꯅ ꯊꯥꯖꯩ ꯑꯗꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯒꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒ ꯃꯔꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯒꯨꯗ ꯔꯤꯂꯦꯁꯟ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯦꯠꯄ ꯑꯗꯒꯤ ꯁꯤꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯩꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨꯝ
ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯗꯥꯎ ꯌꯥꯝ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯀꯣꯚꯤꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯊꯥ 3 ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯁꯤꯗ ꯂꯣꯏ ꯍꯧꯗꯣꯔꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯅ ꯇꯝꯗꯣꯏꯁꯦ ꯄꯨꯔꯥ ꯐꯨꯜ 2 years ꯃꯨꯛꯅꯦꯕꯀꯣ 2 years ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯕ꯭ꯔꯗꯔ ꯍꯣꯏꯗꯣ ꯃꯣꯏꯗꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤꯁꯦ ꯌꯥꯝ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯀꯣꯚꯤꯗꯁꯨ ꯐꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯌꯥꯝ ꯑꯌꯦꯠꯄ ꯂꯩꯇꯕ ꯑꯗꯨꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗ ꯑꯣꯀꯦ ꯑꯗꯣ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯃꯌꯥꯝꯅꯁꯨ ꯀꯃꯥꯏ ꯇꯧꯒꯦ ꯖꯄꯥꯟꯒꯤ ꯂꯩꯕꯒꯤ ꯆꯥꯕꯒꯤ ꯑꯗꯒꯤ ꯊꯛꯄꯒꯤ ꯄꯩꯁꯥꯒꯤ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯅꯤꯡꯒꯅꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯂꯩꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯔꯁꯦꯕꯀꯣ ꯃꯇꯥꯡ ꯇꯟꯖꯥ ꯆꯥꯀꯥꯟꯗꯀꯣ ꯑꯗꯣ ꯂꯥꯁ ꯑꯣꯏꯅꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯇꯤ ꯂꯩꯀꯥꯟꯗ ꯑꯃꯨꯛ ꯑꯩꯁꯨ ꯁꯤꯗ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯩ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯁꯨꯝ ꯖꯄꯥꯟꯗ ꯂꯥꯛꯅꯤꯡꯕ ꯏꯆꯦ ꯏꯆꯜ ꯏꯅꯥꯎ ꯍꯣꯏ ꯂꯣꯏ ꯃꯣꯏ ꯍꯣꯏ ꯄꯥꯝꯃꯦ ꯆꯠꯄ ꯂꯣꯏꯅꯃꯛ ꯉꯝꯒꯅꯤ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯕꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯒꯤ ꯗꯥꯕꯨꯕꯨꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩ ꯏꯅꯥꯎꯄꯥ ꯗꯥꯕꯨꯕꯨꯒꯤ ꯏꯅꯥꯎꯄꯥ ꯁꯣꯔꯤ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏ ꯌꯥꯝꯃꯦ ꯑꯗꯨꯝ ꯑꯗꯨ ꯌꯥꯝꯕꯁꯦ ꯍꯦꯟꯅ ꯌꯥꯝꯍꯟꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯥꯎꯍꯟꯁꯦ ꯂꯥꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯉꯁꯤ ꯑꯌꯨꯛꯁꯦ ꯍꯥꯅꯦꯗꯥ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤꯅ IUJ ꯐꯥꯎ ꯀꯤꯂꯣꯃꯤꯇꯔ 200-300ꯒꯤ ꯂꯝꯕꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯁꯨ ꯑꯍꯤꯡ ꯆꯠꯄꯅꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯂꯝꯕꯤꯗ ꯔꯥꯃꯦꯟꯒꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯔꯥꯃꯦꯟ ꯆꯥꯔꯨꯒꯦ ꯂꯥꯛꯑꯕꯅꯦ ꯔꯥꯃꯦꯟ ꯑꯩꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯪꯕꯗꯨꯀꯣ ꯑꯁ ꯔꯥꯃꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯔꯥꯃꯦꯟ ꯃꯈꯟ ꯃꯈꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯔꯤꯀꯣ ꯔꯥꯃꯦꯟ ꯆꯥꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯣꯏ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯌꯥꯎꯕꯗꯒꯤ ꯀꯩꯅꯣꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯅꯣꯗꯤ ꯇꯧꯔꯒ ꯈꯜꯂꯒ IUJꯗ ꯈꯜꯂꯒ ꯂꯥꯛꯄ ꯉꯝꯗꯕ ꯈꯔꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯅꯥ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕ ꯁꯨꯝ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯂꯥꯛꯑꯃꯤꯅ ꯃꯊꯪ ꯆꯍꯤꯒꯤ ꯑꯃꯨꯛ ꯊꯥꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯒꯤ ꯂꯥꯛꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗ ꯅꯦꯛꯁ ꯋꯤꯛꯇꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯅꯤꯀോ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯩ ꯃꯔꯝꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯁ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯀꯣ ꯗꯥꯕꯨꯕꯨꯗꯤ ꯐꯖꯅ ꯇꯨꯝꯗ꯭ꯔꯦ ꯃꯥꯗꯤ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯊꯕꯛ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯆꯠꯂꯦ ꯀꯤꯂꯣꯃꯤꯇꯔ 200-300ꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯅꯥꯎꯒ ꯇꯧꯔꯒ ꯆꯠꯃꯤꯟꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯑꯟꯗꯔꯒ꯭ꯔꯦꯖꯨꯌꯦꯠꯀꯤ ꯑꯃꯨꯛ ꯆꯪꯉꯛꯅꯕ ꯍꯣꯠꯅꯔꯤꯕꯀꯣ ꯃꯣꯏ ꯈꯔ ꯆꯪꯉꯛꯅꯕ ꯇꯧꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯣꯏ ꯃꯌꯥꯝꯗꯨ ꯅꯨꯡꯇꯤꯒꯤꯀꯣ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯉꯝꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯦꯜꯞ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯒꯤ ꯏꯟꯐꯣ ꯁꯦꯁꯟꯁꯤꯒꯤ ꯃꯇꯥꯡ IUJꯗ ꯀꯩꯅꯣ ꯇꯧꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃꯗ WhatsApp ꯒ꯭ꯔꯨꯞ ꯑꯃꯗ ꯁꯤꯌꯔ ꯇꯧꯈꯤꯕꯀꯣ ꯀꯩꯅꯣꯒꯤ ꯃꯁꯥꯠꯀꯤ ꯇꯥꯏꯝꯁ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯀꯣ ꯑꯗꯨꯗ ꯈꯔ ꯑꯃ ꯁꯨꯝ ꯑꯍꯟ ꯑꯃꯅ ꯌꯥꯎꯋꯦꯀꯣ ꯑꯩ ꯀꯣꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯞꯄ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯃꯣꯏꯅ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯇꯦ ꯑꯗꯩ ꯀꯅꯥ ꯐꯦꯛ ꯃꯥꯜꯂꯦ ꯑꯗꯨ ꯐ꯭ꯔꯥꯎꯗ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯥ ꯃꯥꯜꯂꯦ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞꯇ ꯀꯩꯗ ꯇꯧꯔꯛꯈꯤꯕꯗꯒꯤ ꯀꯣꯟꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯈꯣꯏꯗꯤ ꯂꯩꯗꯅ ꯃꯤꯁꯦ ꯈꯤꯇꯪ ꯐꯖꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗꯀꯣ ꯈꯤꯇꯪ ꯑꯩꯁꯨ ꯉꯁꯤ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯁꯦ ꯇꯩꯅꯗꯦꯀꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯣꯏꯗꯤ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯏꯔꯀꯥꯟda ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯨꯞꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯍꯦꯛꯇ ꯑꯗꯨꯅꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯁꯦꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯑꯃꯅ ꯈꯤꯇꯪ ꯐꯒꯠꯂ ꯀꯩꯅꯣ ꯑꯐꯕ ꯑꯃ ꯇꯧꯔꯛꯄꯗꯣ ꯌꯦꯡꯁꯤꯟꯕꯤ ꯆꯤꯡꯊꯅꯕ ꯇꯧꯕꯁꯦ ꯁꯤ ꯊꯥꯗꯣꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯣꯏ 2 ꯉꯁꯤ ꯌꯧꯔꯛꯑꯦ ꯑꯁꯦꯡꯕꯩꯗꯤ 5 ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯗꯣ 5 ꯂꯥꯛꯇ꯭ರೆ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯗꯒꯤ 2 ꯈꯤꯇꯪ ꯂꯥꯛꯑꯦꯀꯣ ꯅꯤꯔꯦꯁꯀ ꯔꯣꯕꯤꯟꯁꯟꯒ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗꯗꯤ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯊꯥꯖꯩ ꯑꯗꯨꯒ ꯑꯟꯗꯔꯒ꯭ꯔꯦꯖꯨꯌꯦꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯤꯗ ꯅꯤꯒꯥꯇꯥꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯔꯤꯐꯦꯛꯆꯔ ꯑꯇꯣꯞꯄ ꯃꯐꯝꯗ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯇꯤꯝ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯀꯅꯥ ꯀꯃꯥꯏꯅ ꯌꯧꯔꯛꯀꯦꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯩꯕ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯃꯌꯥꯝ ꯄꯨꯜꯂꯅꯤ ꯑꯗꯨꯒ ꯅꯤꯒꯥꯇꯥꯁꯤꯗ ꯃꯅꯤꯄꯨꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯒꯅꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯝ ꯆꯍꯤ ꯈꯔꯁꯤꯗꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯖꯄꯥꯟꯒꯤ ꯅꯤꯒꯥꯇꯥ ꯒꯨꯟꯃꯥ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯄ꯭ꯔꯤꯐꯦꯛꯆꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯍꯥꯏꯗꯤ ꯏꯝꯐꯥꯜ 1944 ꯀꯣ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯀꯩꯅꯣꯗꯣ ꯂꯣꯏꯅ ꯑꯍꯟ ꯁ꯭ꯋꯥꯏꯗ ꯂꯣꯏꯅ ꯈꯪꯕꯅꯦꯕꯀꯣ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯤꯒꯥꯇꯥꯗ ꯃꯅꯤꯄꯨꯔꯤ ꯐꯦꯁ
ꯀꯩꯅꯣꯃ ꯁꯤꯟꯗꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅ ꯖꯄꯅꯤꯁꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯐꯒꯠꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯒꯦꯅ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡꯀꯣ ꯃꯈꯥ ꯇꯥꯔꯛꯄ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯁ ꯉꯁꯤꯒꯤꯗꯤ ꯈꯥꯏꯅꯔꯁꯦꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯩꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯀꯦꯝꯄꯁꯁꯤꯗ ꯂꯩꯔꯣ ꯌꯥꯝ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯌꯥꯝ ꯁꯥꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯏꯪꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯀꯦꯝꯄꯁꯀꯤ ꯐꯖꯕ ꯌꯦꯡꯗꯅ ꯑꯗꯒꯤ ꯀꯩꯀꯩ ꯃꯈꯥ ꯇꯥꯔꯛꯄ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯇꯥꯡ ꯇꯟꯖꯥ ꯆꯥꯕꯗ ꯃꯌꯥꯝꯅ ꯍꯪꯉꯛꯑꯦ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯉꯤ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯅꯤꯡꯉꯤꯗꯅ ꯂꯥꯛꯄꯗꯅ ꯀꯩ ꯆꯪꯉꯤ ꯑꯗꯨꯝꯕꯁꯤꯡ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯇꯤ ꯅꯨꯃꯤꯠ ꯀꯣ ꯋꯤꯛꯑꯦꯟ ꯑꯗꯒꯤ ꯁꯨꯇꯤ ꯂꯩꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯄꯨꯟꯒꯅꯤ ꯑꯩꯗꯤ ꯏꯅꯛ ꯅꯛꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯀꯣ ꯌꯥꯏ ꯑꯗꯨ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯖꯄꯥꯟ ꯂꯥꯛꯀꯗꯕꯒꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯍꯣꯠꯅꯕ ꯆꯪꯉꯤꯀꯣ ꯉꯥꯏꯔꯝꯃꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯖꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ Good night.